Kali hayun khangdre Kado kapkano mama mayam leisidi mayam na dum imaudu ipana boko. anana mayana matengara pangiraga no isibu kan mangambra nan traga isibu nisibu kansilo kanmada yawa Kapkano mama. anana mayana matengara pangiraga no isibu kan mangambra nan traga isibu nisibu kansilo kanmada yawa Kapkano mama. Mamau nupise hoje mai kidney ani ma fail oi hai imung si amna wa ba ko moi gi lai ri ba jaga se sine maya yengwin se ko upai leite aduna do mama kapkanu to karino kapkanu mayam lai ri si anana rakipia na igi mong bisu rakipia yari komuni anu Lucky Pia hai ba nate Lisi Priya hai ba ni pu rakipia na khatang mateng pangbirakadra khangdre adu wai khanung khangdre hoi video se abi ma Lisi Priya na yengba oiraga ne ngasai mama gi awaba punamase kitang dang oirasu yumji gi lairiba condition se ubiraga isana bi Lisi Priya kangu jamna su imungji gi leiriba phibamjida kitang oirasu isagi saite gi mating tobiyo haijari do imau du su sumayang gi mating gi thuna na ba phabo oirasu no mama su kahu nuaitaba khanbigano mayam leiside mayam gi saite gi ne angamba khadang toropatani imau phanaba layengase yoga imungdu yengan biyo yengali mama gi imungji yengan biyo eko mayam wa bagine duga pikliba angang apikpani musu laiko moi gi khalaga yamna su nuaite leiriba condition je si mangni ko mayam hoji su mama ji sida chak cha leirami koi moirang khuiru lekai dane si kaino ne moirang lamkhai gi hek surok meya dane ko hair secondary mamang dane koi sida ipa mana aisi kauye hai tare ko moigi asmaina mamau nupi je hoji mai kidney ani ma fail oi hai imung si amna wa ba ko moigi lai ri ba jaga se sine maya yengwin se ko upai leite aduna mayam na nungshibiraga mating pangbi hado magi haibane ado ai hoji moi mama ipa do lage lapane ado moigi imung yaure hoji mayam yengminar se ko leiba condition se mayam asinyengo haidi mamong nupi se hoji kidney fail oire ko kidney fail oire anima ado angang piklaba anima su laiye ado layengbada moigi leijaramba khara du su loina chakkhre hai tare ko andan moisi layengningai pisa su leitabnina mayamna pikliba angang ani dugi khalaga mateng khara pangbiyoina mala hemamna mayam pumnuki mapamda su haijari sane miyoibegi awaba taraba matamda mayamgi minung siduni ko Giming Arki Surya Devi Azik Kasturba Gandhi Balika Vidyalaya class 8 tamjari aigi babagi mingna Arki Amarjit Singh mamagi na Arki Ongbi Rakipyar Devi ai Moirang Khuru Lekar ward number 10 dagi ne duga koi maase hoje dreams ta dialysis torga legi kidney ani fail oboti ado mayam na mating kitang pangbiyo